अहानबदा मरुइबा पाउ हुमुद्रा तरुक सुबह कॉन्स्टिट्यूशन डे थौरम पांगथोक्रे इंडिया की कॉन्स्टिट्यूशन असी लीगल डॉक्यूमेंट खक नते मसिना अमना अमाबु नुंसी चानना हिंगमिनबदा मतेंग ओहेलिबनी हाइना मणिपुर की गवर्नर अजय कुमार भल्लाना हाइक्रे सिक्योरिटी फोर्स मियाम द काहेन थवोंग चथरोइदबनी हाइना चीफ मिनिस्टर एन बीरेना हानगी चीफ मिनिस्टर एन बीरेना हाइक्रे अमदी ऑल मणिपुर तमी चिंगनी अपुन बनुपी लुक की कुनगनिपान लक सुबमपो कुमोन थौरम पांगथोक्रे खुरमचरी ISTB bu miteng tabiri bu pumna putraam nokchari hojipaw sandona pisari India ki constitution ase legal document khakna te masina lamda masiki naha singbu public life ta hingba amadi amana amabu nungsi chana na hingmina bada mateng oheli bani haina Manipur ki governor Ajay Kumar Vallan haikre wafam asi Manipur lengak na sinduna konung mamang da leba MSFDS ki auditorium da pangthokpa Samvidhan Divas ki thoram da haiki bani थरमदुदा मणिपुर की हानगी चीफ मिनिस्टर एन वीरेन लमलाई एसी की एमएलए के सिबोमचा लंगथबाल एसी की एमएलए करामश्याम राज्यसभा की एमपी लेसियम्बा सनाचौबा नंबोल एसी की एमएलए टीएस वसंत मदी मणिपुर लेंगा की डिपार्टमेंट की मकोक थोंबो ऑफिशियल सिंगना सरुक याखी गवर्नर अजय कुमार भल्लाना मखाता किबदा लमदमसी तोंगान तोंगान बफुरुप क्याना खुंदारबसु इंडिया की कॉन्स्टिट्यूशन असना ngak senduna thamli amadi lamdamasi ki CSO amadi mahiroi singna achoba thodang loduna education sports art amadi entrepreneurship ki lamda kumang chaushina chatpangamli malem gi oina technology global exposure amadi mobility ki lamda honglakli ba kaya asna lamdamasi ki mipung khuding mangna india ki constitution asi mamut tana khangbaga loinana unity leina hingminaba hingsa thadokpa amadi lamdamasi da khundaminari ba mipung khudimak amana amabu ikai khumnaba amadi nungsi chanana leiminanaba honagadabani haiki The Constitution is not merely the responsibility of the judiciary, the legislature, the executive. It is the responsibility of every citizen, every teacher, every public servant, every youth, every community leader, and every institution of our society. Its spirit lives through our conduct, our decisions, and our collective resolve to build an India that is inclusive, peaceful and progressive. On this solemn occasion, I urge the people of Manipur, especially our youth, to read and understand the Constitution, to uphold its values and to carry forward the ideals envisioned by the makers of our nation. Let's work together to strengthen our democracy, protect our unity and create a future where justice and equality are not just constitutional promises but live realities of every citizen. Amarom da thoram adu da saruk yakhiba hanagi chief minister N Virena ladamasi gi security force in India gi constitution ningthi na khangba mathau tai amadi security force na miyam da ka hen ba thawong chatharoi da bani haiki There is no place for violence. There is no place for violence, might be from any angles. But as a politician, as a public leader, I will say to the police, don't do any access to the general public. Restraint करना बहुत ज़रूरी है. Public को friendly और humanly treat करना, treatment देना, बातचीत करना बहुत ज़रूरी है. We should not do any access treatment to the people. Government is there. Government का wisdom है. तो जो जाना चाहता है आने दो, नहीं आना चाहता है मत आने दो. डेमोक्रेसी है. लेकिन ये संगाई फेस्टिवल में जो गवर्नमेंट ने करने का निर्णय ले लिया तो हम लोग क्या करें?
High Court of Manipur na Bar Council of Manipur, High Court Bar Association of Manipur, All Manipur Bar Association amasung Manipur Judicial Academy ga punna kusamnaduna Humbudra Taruk Suba Constitution Day Thoram High Court of Manipur gi auditorium da pangthokre. Thoramaduna High Court of Manipur gi Chief Justice Justice M Sundar, Justice A Bimol, Justice A Guneshwar Sharma, Manipur Judicial Academy gi Director Justice Gaiful Silu Kabui, Advocate General Lenin Hizam, Bar Council of Manipur gi Chairman S Brazabihari, High Court Bar Association of Manipur gi President N Kumarjit amasung All Manipur Bar Association gi President CS Bimol Chandrana Maruiba President members sing wina sarukya ki bagaloinana Registry Officer sing Senior Advocate sing amasung masak naiba mioi kya su sarukya ki Tharamaduga mari lainana High Court of Manipur gi Chief Justice M Sundarna luchingduna Constitution gi Preamble paminaki Tharamadugi manungchana High Court of Manipur gi Chief Justice M Sundarna Constitution ki spirit ngak bahai basi citizen oiriba aikhoi khuding mak ki thaudangni Constitution de India ki citizen khuding da chap manaba fundamental right kya piri loinena fundamental duty kya leiri haibasu aikhoina ningsingma mathautai mahangna makhata na insog lisingamaga chamapa nifuga mapan gi November gi kun ga taruk ta leiba asigi oina adopt taukiba Constitution asi Republic India gi yamna maru oiba mani Constitution asigi principal architect Dr. VR Ambedkar amasung drafting committee gi miyoi singna laukiba thaudangbu singthaki Constitution is not a mere lawyer's document. It is a vehicle of life, and its spirit is always the spirit of the age. Unquote. On this special day, may we all carry forward that spirit with commitment, with responsibility, and with pride. National Legal Services Authority amadi Manipur State Legal Services Authority ki mining makhada District Legal Services Authority Bishnupur na susinduna National Constitution Day ki thoram ngasi Court Complex Bishnupur da pangthokre focus on upholding constitutional values like justice, equality and civic duty have a team da pangthokpa thoram adu da DLSA Bishnupur ki chairman oiriba District and Session Judge Samom Bijen, District Bar Association Bishnupur ki President W Lata Devi amadi Public Prosecutor Bishnupur L Deni Maitena Maruiba Mui Singwena Sarkyaki. Tharamaduga Mari Lainana Sarkyaki Basina. India gi preambles Patokhi Bagaloinana India gi Constitution bu Aikoi Punangatuna Tamna Bawasak Sulominaki. Manipur University ki Law Department amadi Center for Human Rights and Duties Education sinduna Constitution Day Law Department ki seminar hall da pangthokre. Tharamaduda Vice Chancellor Manipur University Professor Dr. Naurem Lokhendra, Registrar Manipur University Professor Dr. Moirang Tem Premjit, Law Department HOD amadi Center for Human Rights and Duties Education MU Director in Charge Dr. Yumnam Premanandana Tharamak Pusing Wiki. Tharamaduda Assistant Professor Sapam Dilip Kumarna Indian Constitution gi matang da keynote piki. Nauna hangba Manipur University Constitution Club amasung Vice Chancellor Manipur University Professor Dr. Naurem Lokendrana hangdokhi. Pangthokliba thoramasigi matang da Associate Professor Department of Law Dr. Yumnam Premanandana Indian Constitution khangdana leibak ngakpa yaroi mipum khudimakta phangpham thokpa right Constitution na piribani kanana su right matpa yade adubu Manipur dadi chingda tabe yade displaced person singi right to life Article 21 gi matungina matpa yade adubu ngasi di displaced person singi right fanglibra haiba wafam thamkibaga loinena ngasi hangdokliba Manipur University Constitution Club asana tongan ba law gi matang da thabak kya paikhatpaga loinena miyamda Constitution bu mamutana khangangani haiki Leibak ngak pai basi constitution di pathap ki makha da ngak ka that is called governance by the constitution India ko rule of law is kai mati ui ba so hai law sababu ana constitution gi paring matungina ko leibak ngak ka da bani haina khanje akoina hujik leiba Manipur context ta akoi gi fundamental right akoi phangde right to freedom movement leite akoi da right to life ki akoi da meaning leite ana su mayam si akoi phangan ba mu changi haiba wakhalon da akoina constitution day si akoina palan tawjabani IDP Singh na yumda changjarage lakpada security forces na fuba cheibe yaningde sangai festival miyam na yadrabasu namfu da tokshinduna lamdamasi charang na haliba si yaningde haina All Manipur Tami Chingmi apunba nupi lup ki president Yambem Momon Leimana phongdokre wafam asing asi lamsang thong maningda leiba linthoingambi Women's Welfare Association ki community hall da pangthokiba lup asi
कुनगनिपान रक सुब मपोक कुमोन थौरंग मरी लेना फोंदोखिबनी थौरम अदुदा ऑल मणिपुर वुमेन्स सोशल रिफॉर्मेशन एंड डेवलपमेंट समाज नुपी समाज की प्रेसिडेंट थोकचोम रमनी अपुनबा मणिपुर कनबे इमालो अमकिल की प्रेसिडेंट लौरेंबम गांधी यूनाइटेड कमिटी मणिपुर यूसीएम की प्रेसिडेंट वाईके धीरेन एजुकेशनल स्पोर्ट्स एंड कल्चरल ऑर्गेनाइजेशन ESACO की सेक्रेटरी ऑर्गेनाइजेशन फाइरोइजम रजमनी लुप तराकनिपान लमसांगी प्रेसिडेंट नहाकपम मेमचा मदी हैक्रुजम वुमेन सोसाइटी की खुलापी कांगचुवोलू एडलेस नुमित लेना थौरम मपुसिंग ओइखी थौरंग मरी लेना लुप असिगी अचौब थौदांग लौबिरंब लेखिद्रब मेंबर्स सिंगी फोटोदा लेई सुकतुन इकाई खुमनबसु उतकी प्रेसिडेंट याम्बे मोमोन लेमन मखाताना IDP सिंग असि चही अहुमलोम फरकले मयुम मकई थादोक्तुना रिलीफ कैंप चंगजफम लौदुना लेरकप मखोइसे अखोइगी इरेचा गाक्तनी इरेचा सिंगना मयुमदा चंगजगे होनबदा सिक्यूरिटी फोर्सना गापी सेनबीबगी महोता ताबदा नुंगाइरोइदब वाहै वता सिजनदुना ताथीदा वैना तौबीबसी ऑल मणिपुर तमी चिंगमी अपुनबा नुपी लुपना थमोइ सोकना नुंगाइते मसिगी मथक्ता IDP सिंगना वाना लेरिङै तांकक्ता लेंगाकना संगाई फेस्टिवल पांगथोकपा सि मरम चादे मतम पुम्नमक्ता लुप असना मणिपुर मियामगिदमक्ता लेपतुना थबक क्या तौखिगनी फोंदोखी प्रजागी अवाब यंगबीदे लौबीदे मिहान मिफु मयाम थोखरगसु ताबीद्रे ngасidi पियार लागा खोइद फगनी हाइबगी वखरनगा लोइनना पियार से लाब मतुंगसिदसु हामु करिसु तौरतबा संगाई फेस्टिवल थिंगब मतमदसु नुपी सिंगदा बाव यावना मोइनो खुथावा यामना थवोइ वावोइदना उसेतना ममा ओइबी कयादा ngangiba अदुगुम सिंगदो थमोइ सोंगना नुंगाइते मतुंगदा तौबीगनु IDP सिंगना संगवा मतमदा आउ खोंगना कप्तना तौरबा खोइ सुक्की मतिक थमोइ सोइ असिगुम सिंगजे स्टेट फोर्स सिंगना काहेनबा शक्ति तौबीगनु खोइ इमा इसा खोइ अमतनी मैतै मसेनी मतुंगदसु इरेपाग इरमदमगी काइगदबा थबक्ता खोइ मांगिन थाने यावजगनी लोइनना अखोइगी चिंया तमयादा लेरिबा खोइ खुदिंगमक्से तासन खुमजनजरगा अखोइ पुन्ना हिंगमिनबगी पांदमदा थमजगनी लेंगांगना संगाई फेस्टिवल नमदुना पांगथोकपा यानिंगदब फोंदोक्तुना IDP सिंगना चंगसिलकपा प्रोटेस्ट की मखा चथरकपोइना लांगोल की अल्टरनेट हाउसिंग रिलीफ कैंपता खोंजंग चथखरे पेंदना लेबना संगाई फेस्टिवल लोइद्रु फावबा तोंगान तोंगान बा खोंजंग अदुमक चथगनी हाइरि खोंजंग अदुदा सरुक याकीबा मोरेदगी लांजेलकपी मोइरांगथेम असरानी ना हाई डिसेंबर था फावबदा अनकपा मफम सिंगी मताई मताईदा लेरिबा सिंग हाना लेंगांगना गाक सेंदुना चंगहलगा सेकेंड स्टेप ओइना अरापा चुराचानपुर कांगपोकपी मोरे चंगहनगनी हाइकिबदु थबक तो ओंथोकपा हौतबदा नुंगाइतब फोंदोखी कुकी IDP सिंग खुंदा लेता हनबा हौरे कांगलुप अनिमक्ता मानब मिरेंग येंगबियु हाइकी महाना मखाताना लांजेलकपा सिंग युम चंगे हाबदा तमथीना फुबीबा तनखाइबा मतिंग फुदोखिबा अदुगुबना मणिपुर पुलिस ने इरांगसी हौरकपदा थमोइ सेंगना थबक तोरमलगदि ngasi IDP ओइना मयुम मकै लेतब ओइना हिंगलिबसि लेरमलोइ आइखोइ मसेल ओनसिनबगी थबक तोक्लसि हाइना पेंदब फोंदोखि संगाई फेस्टिवल तौरबनीना मणिपुर दे इरांग लेतरे ताकपनी मरम अदुना IDP सिंग युम युम द चंगनबियु हाइना IDP सिंग न लेंगा की पुनिंग चिंगसिलकली कोई संगाई फेस्टिवल तौरबनी अखोइगी हजि मोरेदा लेरिबा IDP सिंग सुचामपुर दे लेरिबा सिंग मागी मयुम सिंग द हंजनबगी दो कोइगी मणिपुर गवर्नमेंट चंगहनबियु अदुगा अखोइना IDP सिंग ना कोइना यानिंग द मयुम मन चंगजगे हाइबी होंजंग चंगहनबा मतमददी अखोइगी मणिपुर पुलिस ना अदुकी मतिक तमथिना फुयेबा अदुगी मरिल लेरिबदो अखोइना चेंथोलक निमित्त मखोइना अदुमाइना तौरम तादि ngasi इरांग चही अनि मखाइ सांगदरिसे अखोइ सांगदरमोइबा मनि मैतैना तौरगना अखोइ मणिपुर गवर्नमेंट मणिपुर की पुलिस ना मरिन दे फबिरिबा दुमाइना ने सुचामपुर द फबि चोंग मोरे द फबियोबा अखोइ मैतै ओनसनबगी थबकसे तोकपियो हाइदोना ai ngasi अमुकन सोहना ai हाइजरी गवर्नमेंट ना संगाई फेस्टिवल पांगथोकपा यानिंगे एकोइ जुमदा हाना हलबियो एकोइ की हिंगबगी राइट लिबियो एकोइ की हिंगबगी राइट लिबियो बोर्ड ऑफ सेकेंडरी एजुकेशन मणिपुर की रेगुलर चेयरमैन वो महा की टर्म लोइजिंगैदा मरम अमत्ता पीदना महा की चेयरमैन की टर्म असी टेंसिले हाइदना ऑर्डर थोक्तना चेयरमैन पोस्ट तगी लौथोखिबा ऑर्डर असी चनबा यारोइ हाइना महेरोइ लुप तरुक यानिंगदब फोंदोखरे हिरम असिगी मतंग ngasi पाउगी मिफम अमा क्वाकटल थौनाउजम लेकाइदा लेबा MSF की ऑफिस ता पांगथोखरे पाउगी मिफम अदुदा महेरोइ लुप तरुक की कोऑर्डिनेटर हिजम रोशनना बोसेम की रेगुलर चेयरमैन बो हौखिबा थासिगी नवंबर की तांग कुनगमाथोइदा महा की टर्म टेंसिल ले हाइबनतना अतोपा मरम अमता पीदबा ऑर्डर मथोकलगा नुमितुमक्तदा चेयरमैन की फम एजुकेशन एस की डायरेक्टर ना चार्ज पुरगनी हाइना थोखिबा ऑर्डर असी यामना लानबा थवोंगनी इंग्लिशिंग अनि कुनगमाथोइ की अगस्त की तांग
Taraga Tarukta Department of Personnel and Administrative Reform na thokiba Office Memorandum gi point number 3 da yauriba period of deputation hanthahange harabadi mari leinaba mioi aduda tha ahum gi mamangda prior information pigadabani haina yauriba wafam adubu violate tawbani amarom da mahiroi singna matam sangna lauduna lakba bossem amadi kosem gumba body singda bureaucrat officer singbo exam conducting body ohenbagi mahutta hiram asda experience leiraba oza sing oina ohenbiu amadi in charge oina thambagi mahutta regular oina thambinaba matam kyagi mamangdagi mahiroi luk taruk na takna tuna lakbani loinana hauzik bossem gi secretary amadi controller of examination oiriba mioi ani asisu in charge ngakta oibana makoi gi mahutta regular appointment tawbinaba haijatuna lakibani adubu ngasi fawba lengak na tasna tana leithokli Amaramda regular appointment oibinaba thamki wafam sing asi puthabak to onthokpagi mahutta regular oina leiriba bossem gi chairman loktoki basi matam sangna mahiroi singna lauduna lakpa kholaugi mayoktani amadi masi mahiroi khunai da singna bani haina mahiroi lup taruk na lawi haiki Atu matam da masigum la bathaba asi matung da khatana to bidana ba mahiroi lup taruk na su koi mali lena ba department da koi hajari Asiguma thong asina maram borakanda koi gi tongan ba exam ga mari lena kuma tanda yamna kudong chada ba ayam mayuk na ba si ga menasu responsibility lo bi sunata ba adu lai tho ba su lai ba gi mawong su pin da banate aduna koi yamna experience lai ba za gi line da lai ba masi gi koi exam kan da da yamna chin lo go ja singuna kanbi rakanda thambina ba chairman secretary mani controller koi mai luktaruna thamje DIC Imphal West ki meeting makhada Mayai Koibi Development Association MDA Mayai Koibi Brothers and Mayai Koibi Nupi Thogal Marup Kwakachal Mayai Koibi Imphal West Manipur na sindana nomagi oiba udyam registration tawbaga loinana awareness program amangasi Mayai Koibi Ningthauzam Laikai Community Hall da pangthokre tharamadуда A Loken Singh General Manager DIC Imphal West Dr. T.Y. Babu Singh retired head of the department surgery RIMS CS Lilavanta retired officer SBI Dr. M Uttam Luwang lead development manager LDM Y Devan Singh director Rural Self Employment Training Institute RSETI na sarukyaki Nomagi oiba free eye cam eye screening ki cam ama Luchingbi BLF Uchiwa Hayel Golden Pillar Club amasung Hayel Young Popular Club ka Khumbong Bazar da leiba Vision Eye Plus ka husamnaraga Uchiwa mamang leikai da leiba Ibudau Pakhang ba community hall da pangthokre camas da mioi chamaga kun manga computerized eye testing tawba loinena mit da leiriba tongan ba laina da gi ngauthokna ba check tawki ba loinena hidak langthak su lem legen thoki disabled person singi so free da anop su piki ngasi camas na mafam aduda leiba solaba ahlaman sing amadi arapa mafam da chatuna laing bangam da mioi sing da kana ba kya piki haina Luchingbi BLF ki president Sagol Sem Amusana Fungdoki Pakhangba Community Hall Singbi Bele ka khusam naraga khoigi usya amasung hayen club ani na mating pangbidana ngasi khoigi kana raba ke masida thau tawjari loina khoigi solaba khoigi disable kangbu sing amadi aleka ista leiba chatpangam jadraba arapada layeng bangam jadraba ai sigi maramda khoi sira tuna makhoi yamna nuaina khoina sida ke masida layeng ba yaujari aduga loina khoigi mai leina ba khoigi mitta khoigi ngawdong kuma leibesu khoigi khudong cha pijari amana khoimitta hagajaba amasung ko ngawbana singba mai leina ba ka hida thapiduna khoi ngasi maroi ba khoigi sumi bele na khoigi program ase apung bhana tawjari Chandel Forest Division na sindana DFO ki Office Constitution Day Samvidhan Divas English ngani kungamanga local leaders sing akoi bagi khunja sing amadi forest ki staff sing yauna punna pangthokre Tharanga mari lenana DFO Chandel Dr. N Munal Maitena Prithvi ki manungda khwaidagi chawba ganatantra chatpa leiba ama oiriba India bu punsinduna ngaktuna thamlibasi leiba asigi Samvidhanani Samvidhan da Article 395 khaktang leirambadu ngasidi mathang chawthoraktuna Article 448 sure hojik fawbada Samvidhan asi chamaga sumna taruklag amend tawkhre khwaidagi kona amend tawkiba si soklising ani kunga humdoida leba asigi assembly amadi parliament ki mihut khanbada nupi singi chada kunthra gumdoi khaktuna thamnaba amend tawkibana oiri Dr. N. Munal na makhatana Bharat ki Samvidhan ki Article 51A Clause G da leiba asigi akoiba ki saktam uwa sa uchek amadi chingpat turel kanbada leba asigi Nagarik khudingmangna achoba thodang lawgadabani haina yauri Manamasna Constitution Day Samvidhan Divas
ing lisang ani kun kamanga na lakpada aikoi punna hona duna leba sibu chokhat pa mai kai da purak na ba amade aikoi akoi bagi saktam bungang minasi haina apil tauki भारत की जाति खुदिमक पुना अखोई की जाति को बलन फॉरेस्ट अमसुंग एनवायरनमेंट ngak pa haibasi pali maramasina अखोई कनागुबा मना फॉरेस्ट पु कोई उयान बा लेपा कोटपा नुंग कोटपा वाइल्डलाइफ नसिंग बहात पे तुपा मतम द मसिदी फॉरेस्ट डिपार्टमेंट ला कनगदबनी हाइबसी कनबी गनो अखोई खुदिमकी दायित्वनी अखोई खुदिमक ड्यूटी नि फॉरेस्ट एनवायरनमेंट ngak pa haibasi maramasina अखोई पुन्ना हाइरिबा आर्टिकल 51A क्लोजी सिंग निंगसिंग हारगा अखोई पुन्ना एक तोमिनबा तारगदी ngasi भारत लोइना मणिपुर कोई साउथ इन पिक थनबा असंगमान पिक थनबा यामना फजबा मणिपुर अमा ओइगनी अदु ngasi पांगथोकलिबा संविधान दिवस सिदा अइखोइना मयामदा पाउ पिजनिंगबसी अइखोइ पुन्ना संविधान बुंगांग मिनसी जाति बुकनमसी लोइना अइखोइ अकोइबि सत्तम बुसुंगांग मिनदुना यामना चखुतपा भारत अमा ओहेनसी हाइबसी अइखोइ चांदेल फॉरेस्ट डिवीजन की तरफदगी मौ छिंजरगा अइना मियामदा पाउजेल सिपिजरी College of Nursing, Kangleipak Medical and Nursing Institute की BSc Nursing 15 beds basic tamnaba lamp lighting ceremony pangthokre. Kurai konsam laikai paungnam lerakta leiba Kangleipak Medical and Nursing Institute asida pangthokiba 15th lamp lighting ceremony aduda Khongnang Thaba University की Vice Chancellor Professor N. Joy Kumar, Director Nursing Khongnang Thaba University K.S. Ratna amasung Superintendent of Archaeology K. Sasikanta Sarmana Tharongi Athoiba Mitunglen Singwena Sarukaki. Tharomaduga Mari Lenana Khongnang Thaba University ki Vice Chancellor Professor N. Joy Kumar Nursing College Sama Oina Maru Hunkiba Dunanga City University Magi Thakta Pukalaktuna Khongnang Thaba University ki Makhada Maipakna Junction Mangamli. MU the affiliate Tauramba Nursing Institute Ngasidi Khongnang Thaba University ki constituent Ama Oire Housing Institute asida nursing the postgraduate forward tamba yabagi khudong chaba leire ngasi pangthok liba candle lighting asi nursing professionals na pigadaba service asi karino haiba khangan bani professionals si mioi bagi seba tawbani hidak langthak khaktana layeng banatana minungsi amasung thaujal ulaga seba tawba dubani malem gi oina nursing professionals si khwaidigi ikai khumnaba profession ama ori bani masida ethics moral truth amasung courage changi toksunaba yaba profession nate nurse asi mama amana miron badagi horaga mioiba ma ohennaba machabu section biba senabiba adugumna mama amagi mahut siliba profession oi haina logani Florence Nightingale na lantern ama pairaga humanity gi damak pi kiba service adugumna mahaki khongul aduda injaba ngamjagi haina wasaklibani professionals da khongdarak laba singna professionals sibu ikai khumna famthoi isane isagi profession bu ikai khumna ragadi soidana mai pakpo oigani certificate khak paina bagi khallagadi langani certificate adugi marumda lying ba yarak loi inner quality dagi lying biba changi mahakna makha taraduna lamdamasi tangdu lai tadraba kari oigani khangdaba haibadu oi maramasna ngasidagi nahasing aikhoi gi tungi afaba tunglamchat yachanaba sem saba changi haiki akhoi manipura level doctor sinase afaba doctor banglo adu somewhere tarai dolo akhoi esa sosem ngam masi ngamdesi kari ginu hanu tungda akhoi marda amana abu thadna daba amana usna de potrle ada akhoi we have to change our mindset matamamada ai gi ipana aduni ai imana aduni ai yaman aduni nangdi kai dori ye ai besau di do adi batam natte hojikti ai su ai role ba salo da koi koi yong no sang ba hawra ba koi su kadi bo whatsapp ba ngol na with farm determination ai masi tarokanda ai samaj asibu masukut lam khoda gani habi thasa ba mo ka thamagal na adugi lambi da thunglu miyam gi semga sagat pada quality compromise to we are political party magi luchingba oigera ex MLA gi mi oigera wangoi kendra gi administration yengshina ba MLA malai authority na tana authority sabo wangoi kendra da yaro hene MLA khuraism loken haikre pharmacy wangoi de labor community health center da blood bank amadi lever room sagatli bagi fiba mingsin baga mari lenana wangoi kendra gi MLA khuraism loken na pawmi sing da phungtoki bani hospital asigi anova extension building sagatli bagi implementing agency oiriba health and family welfare engineering cell gi AE TS Ronel Kumar amadi staff sing CAC wangoi medical officer in charge Tekcham Tamfa amadi staff sing yauna anova building sagatli bagi fiba yingsin ki anova nauna sagatli ba structure adugi quality ngakna thabak su khibra haiba khangdoknaba multifunction river detector seasonaduna yingsin ki
semga sagaliba adugi matangda implementing agency madi hospital gi authority da hangbada thabak adugi subcontractor pairiba thikadana hospital adugi blueprint ta piriba madi ngakadaba quality gi wangmada hairagasu tadana semningba suningba mongda thabak sui haibaki wakat MLA da paudamki suramliba thabak sing adudasu aifam amadi laifam thokpa structure gi wangmada thabak suzilamkiba su thingnaki yengsin khongchana duga mari lainana MLA khuraizam lokena wangoi da lairiba CAC si maikai asumgi oinadi yamna maru oiba hospital amo oiribani hospital asra analayeng gi lagliba si asuki matik yambana district hospital amo oiba yaraba hospital oirabani masina state amadi central government na khangbana hospital asi gi expansion gi damak senthang piraklaga health and family welfare engineering cell ta deposit tawraga anoba building asi sanaba ayaba pirakpani sariba building asi gi contractor na T panmaina hai aduga subcontractor lauraga thabak suribasna wangwei kendra da MLA oiramba amagi mayamba jadu koba mana thabak subani haiba khangbangam lei agency madi hospital authority dagi khanghalakpagi matungina thabak suriba contractor si mi na haiba tadaba suningba tawningba mongda mahakna apambada tawi haiba tai masimak district asigi mari leinana authority gi mafam dagi su taba fangi quality da compromise tawre haiba su khangbangam lei masidi wangwei kendra dadi yaroi authority natana authority sabasu yaroi haiba isa isana wakal tabiyo wangoi kendra da school building oiro hospital gi oiro masidi public property ni tumgi khallaga pirakliba senthang aduna quality laina sahaugadabani masida kanamtana lamhenba yaroi political party gi luchingbo oigera hane MLA oiramba oigera hauzik wangoi kendra gi administration yengshinaba MLA malai masida lamhen tu henba ki henba gi thabak torokpa leirabasu MLA ma oina thenanaba pau pirau quality ngak tribasi authority oiribani hairaga sindohangadabani yadrabadi final bill piba yaroi hospital authority nasu completion certificate piviganu miyamgi oiba lan asida sendong tanaba masagi kananaba thiba thabak suba thingminasi haiki quality leitana thabak tawba bill pibusu yaroi aduga si thabak su makhoi si final bill pibusu yaroi khoi leiba khoi gi hostel ji khoi in charge oina pubiro ibe mesu madigi mongonda khoi any contractor oigara amo oira pressure tawroksuno aionda dum habiyo aduga magi madugi laiba thabak ti quality maintain tawdabanina niom chum thabak su dabna madugi completion report pibusu yaroi kendra sida any kana gon thamki tawgera tarang tawgera ama tawgera saisida niom chumdana thabak tawbodi soyaroi thabak sudragu suramiba asuba sidi khatan quality leina suhani adu thuna su loisanna mohona be hujidi irang phalang su laitre thuna loisanna bi hona adu karigumba du su ya dagadi waru du kaksak kenam Constitution kansi constitution aikoi gi thawai ni constitution chana draba leba adu chakot pa mapung faba leba ama oiba ngamloi hane AICC gi members su oiriba hanegi MP Dr Thokchom mainana haikre wafamasi leikidraba Dr BR Ambedkar bu ikai khumnabu utuna India pumbada chathariba Samvidhan Bachao Divas Indian Constitution Day amadi National Law Day ga mari lenana Imphal West 1 District Congress Committee na sinduna konthozam Block Congress ke office ta pangthokpa thoramda Dr Thokchom mainana haikibani thoramadu ga mari lenana India gi constitution ki preambles pangthokiba ga lenana AICC gi members oriba hane gi MP Dr Thokchom mainana makhatana ngasi India da constitution bu ikai khumnabu utpagi mahutta BJP gi lenga asna tawningbada tawduna constitution bu khongauna duna leiri hauzik Manipur da thokliba irang asidagi PR thamliba se aikoina chikshil haudrabadi makasum sangdokhiduna miyamgi mihutna ngakpa leingak sangna leitabasu yai haina makhataki hek suropada sudringeda yaragadi handagi private tarom de yogdringeda kogi bhose ta hoga kogi prajana khanjaba prajana mihutna sarkar si koi na ka sindhiragadi akoi praja puno me kudong sa ogadeni adan mai puno makse koi Samvidhan constitution je koina kallaga na aga koi ngamudribani koi Samvidhan madungina koi leba ki phajana praja mihutna leba nga ko de lamna mamu oyodo koi shol khuraminus Thoramadura MPCC ki Kishan Cell ki chairman Laishram Nandona haukiba chahi kharagi mamangdagi Manipur da chanabi amagumna chahi ama chagadaba paiduna thamba phau mai thabagi chanabi malagliba si yamna khudong thiningai ni lomi singna putholiba chinjak charaga ekhoi khudimak hinglibani haibasi kaubiganu lomi singbu awang ba thakta ikai khumnaba uttuna lamda madubu chawkhatnaba hotnabada miyamnasu mateng pangbiu hairaduna phaubai mai thabada chenaba khudingmak paliba PR government asna faduna matik chaba cherak pigadabani haiki adu hariba thariba phogui mai thariba asigi asangba cross expenditure punamaksu Manipur government na magi lopu singda hanjanaba haina PBU haina ni media thongda Manipur government puning chingjanjari
State asigi economy gi yanglen saru oriba agriculture sector da mai pakna business to wa made entrepreneur tholak pagi chang yamna namely mapangal kan ba madi marom dom lepcha bangam ba FPC amamam oiba ngamna ba hotnaba matam oire haina moma gi mission director Donald Sobamna phungdokre Wafamasi Mission Organic Value Chain Development in Northeastern Region ki Makada Service Provider Clover Organic Private Limited ABI ICR Manipur Center na sinba numit humni ki oiba Farmer Producer Company FPC singi oiba Entrepreneurship Development Program lamfil patle ba ICR Manipur da hautoki ba duga mari leinana phungdoki bani Entrepreneurship Development Program hautoki thoramda ICR Manipur Center ki head Dr. CS Vasuda ICR Manipur Center ki senior scientist tongan ba KVK Singi Head Singh, Status the Lady Batongan Tongan by FPC Singi, Board of Director, CEO, Resource Person Loinana, Lomi Kana Sarukaki, Momagi Mission Director Donald Sobam Nahai, MOVCDNER gi Makha the Lady by FP Singh Sigi Oiba, Film Production Program Kya Mapangtokuna, Lomi Singi Potok Singh, Hingat Nabatabak Thorum Kya Baikat Bahokre, Status Sigi Oina Yamna Potential Oiba Agriculture Sector the Lady ba. FPC singna business natraga entrepreneur ki lam asa changsinaba kumang chokshin bangamtri production ki line da lady ba FPC singna business ki skill chawthuhan ba loinana entrepreneurship ki maikai asomda hen ma mit eng thamduna hen productive oiba FPC amamam oina ba hona ba matam oire FPC singna business idea laiba team semgat pa loinana leader ama ki makhada punna thabak tawba ngamlagadi entrepreneur gi lamda mai pak na changsin bangamgani FPC singna production gi line khaktanatana processing amadi marketing sector si paishin bangamlagadi maximum benefit lomi singda fangbangam FPC singna market ki demand yenglaga top product ama puthokna ba hotna changi haina phungtoki adubu isana motivated oidana inspired oidana leader oibisu ayare so first of all no capable oibiu adagi team building tawbiu aduga third ta leadership ki quality chain na ba leadership quality se risk lawba lai ngamgadabni adagi patience laigadabni adagi planning tawba haigadabni si mayam se ngamdragadi FPO functional oiba FPO profit oiba yamwani haini ko Numi humni chubna sathagadoriba training program aduga mari lenana ICR Manipur Center ki senior scientist amadi course director Dr. KS Risikantana ngasi ki training program asi maruwaina horticulture department ki makhada registrar toba FPC singda skill amadi knowledge upgrade tawna program amani FPC singna hena unique amadi quality labor product puthokpa volume hengalan baloinena mari lenaba agency singda ki certificate loba changi FPC singna puthokadoriba product sing local consumption khaktanatana all India khaktanatana pan India gi buyer singna leiba yanaba product puthokpa changi numi humni chupna pangthokadoriba training asigi manungda FPC sing mapangal kankal hanaba FPC gi guideline target product promotion value addition loinana export yauna tungan balamda institutional support piduna FPC sing mapangal kankal hanba amadi empower tawna bahonagani haiki मोगी सपोर्टिंग हैंड होल्डिंग सपोर्टिंग अखोना ट्रेनिंग प्रोग्राम पीनब होनजरी मखोना एम्पावर तौर मोइना तौगदब थबक थरमसिंग मसक नायना तौब ngमनी खली एपीओस करी सक्सेस होगी तारदी गवर्नमेंट ऑफ इंडिया तोान तोब ऑर्गनाइजेशन इंस्टीट्यूशन डिपार्टमेंट फंड सब्सिडी फंग ngमबगी खुदोंचाब क्या डेरी कोऑपरेटिव सोसाइटी अमूलना पाकना माई पाकना कोई सक्सेस होइबदौना मरोंदो लेप ngमदौना एपीसी फजना मागी फंडामेंटल चंगसनलगा मागी मार्केट वैल्यू चेन से सेम ngमगी तादी याम इंडिपेंडेंट ओइना प्रॉफिटेबल ओइबा अखोगी अदुंबा इंस्टीट्यूशन अमा बॉडी अमा ओइगदोरिबनी ngarang laibak thiba thodo amada security forces pudana lakwa bus amana maheroi anibu thombada amana khudak ta leikhidaba amadi amana yamna sathina sokpadagi laikan naribagi thodok ta bus adura tongtuna lakpa amadi manak nakpada leiramba security forces ki thawong fesok na kana yaningdaba phungdokre mi bugari na thomlaba matungna asokpa singbu khudak ta hospital da pukhatpiba ki mahuta security forces sing aduna tongtuna lakpa gari adubu chelhan kinaba hotna laiki yamna minungsi leitaba mongda thawai yaudraba hakchang adubu potchei chingbagumna chingthoktuna thomliba gari adubu chelhan kinaba ki thong adu awang ba thak yaningde thawong adu chenariba security forces singbu logi oiba matik chaba cherak pibiu gari thobiriba miyamna su speed limit maintain tawbiu amati school college na chingba singi mapa yorakpada asigumba laibak thiba thawdo si thoktanaba gari tapna thobiu hairi
एक्सीडेंट थोक्लबा मतुंग तादुना लेरिबा महिरोय अनिबु मियोइबगी मिनुंगसी मचेत अमा फावबा पोकपगी महुत महिरोय अमाबु मखोंग पाइदुना गाड़ी मखादगी चिंगथोखिबा अमदी चिंगथोबा मतुंग गाड़ी अदु थौदुना चटकिबा एमसुना यानिंगदबा फुंगदोखरे महिरोय लुबसिगी असिस्टेंट पब्लिसिटी एंड इंफॉर्मेशन सेक्रेटरी गांगोम निहेनगी चेरोल अमदा थौदोसे चेनहरिबा सिक्योरिटी पर्सनल खुदिमक अकनबा लोगी ओइबा चेराक पीगदबनी लेखिद्रबी महिरोय अदुगी इमुंग मनुंगी अवाबदा एमसुना सरुक्यारी अमदी सोक्तुना लेरिबा महिरोय अदु थुना फगलपो ओइरसनु हाइरी हौजि पाउगी मरक्थना तेमा ब्रेमतंग लोमिनसी होंगलकलिबा पुंसिगी लंबीसिदा अरैबा चाबा याबा मखै सासिनरी अदुना हिदाक लांथक कयाम चादबा यारक्ते चासिलिबा सिंगदुना अदोमगी लिभरदा कयाम सोखली खंगबिब्रा लिभर नबु सोखलबा चानिंग थकनिंग फाउदबा पुक नुंगाइतबा खोंग हांबा नुंगाइरक्तबा अमदी कुचु कुमेन सेंगहलक्ति खुदिंग मक्सिबु ngakthokke hairabadi जोलिप 100% नेचुरल सिरप अमदी कैप्सूल जोलिप 100% नेचुरल सिरप एंड कैप्सूल मतमगी नुंसित नुंसा अमदी अइंग असाना मरम मोइरगा लोक तुंगबा अमदी खुबन सिंगबा तत्तन थोहली पुमनमक सिबु खुदक्ता फहनबा ngamlaba काफिडोन कप सिरप 100% हर्बल प्रोडक्ट नि लोक खुबद नत्तन नक मही चेलबा अमदी खंगनाउ मरेंग मरेंग चटलगा लोक कंखु खुरबा काफिडोन कप सिरप थकपियो काफिडोन कप सिरप ब्रेक की मतुंग नमयाब मुखना तराम नोकचरी मखा ताबा पाव पिसरी इंडिया दा नरेंद्र मोदी प्राइम मिनिस्टर ओइरकपदगी लेबर लो मयामसी पुन्ना पुनसिंदुना लेबर कोर्ट मरी खक सेमदुना थबक सुबगी मतम हेंगलकपा नुपी अमदी आंगांग सिंग बुलोगी वांगबदा थबक सुहलकपा दुगी मायोक्ता इंडिया पुंबदा मास प्रोटेस्ट थबगी सरोग अमो ओइना मणिपुर दसु प्रोटेस्ट असि चथबनी हाइना ऑल इंडिया ट्रेड यूनियन कांग्रेस की जनरल सेक्रेटरी एल सचिन कुमार ने फुंगदोखरे वाफम असि इंडिया पुंबदा प्रोटेस्ट असिगी मनुंग चना इरावत बावन दा पांगतोपा मास प्रोटेस्ट की थौरम दा फुंगदोखिबनी The Central Trade Union SKM Manipur Longmi Loop Amadi Manipur Longmi Marup BKMU Silong Longmi Loop na punna sinduna pangthoki patharamudre AITUC gi Working President S Yaima BKMU gi Working President TS Nandakeshwar CITU Manipur gi KSA Santa amadi tongan tongan ba thopu ba kyana sarkyakhi General Secretary L. Sotin Kumar Makatana, Handaki Bihar ki Mikhal the BJP na Chauna Mai Pak with the Lever Court Assi Simlapani, Masi Semlakumatam da Nomada, Sinmi Evana Tabak Subaki Matamasi, Pung Nipan Oirambadu, Pung Tarakani Tui Oirakpa, Child Lever Angakpa Fangna, Masing Hengalakpa, Nupi Sing, Night Sifta, Tabak Tohalapa Masiki Matakta, India, Senjau Paiba Corporate Singna. Sinmi sing move season of among the season at Makatana, Bank, LIC, Vocational, Mayamasi, Loinama privatized Taunaba, Honarakpa, Sigi Mayokta, Kongjangka, Junctionaba, mass protest Sitobani. Manipur the rally na Chingba Pangtok to Nasin Bayarambani, Adubu Hosik Lady of Fiba Masna Yamna, Chamba Mong the Pangtopani, Amarom the Hosik Paliba Piarling Asna, Sangai Festival Namfu the Pangtok Amadi, IDP sing the Mayum the Changi Hybeda, Puche Biba to Biba to Mayok the protest Sigi Saruamoina, Yauri Haiki. Pm singse masida ngasidi lengak na karim tabi daba adugo loirna makhan kayagi miam pendriba thengnariba khudong thiba kaya singsigi marakta sangai festival tawsalakpa aba tawsalakpa sakau batamda Diwali khawjalakpa ma tawba miam ji thakta irang da tahonna bisilliba sugumba president ungi sasona se mase khoi yam condemn tawi amadi adumba lengak ase masida athuba matamgi manungda ekoi press mandate miyam dagi adum anoverai am lorakanda miyam gi oiba yamna ekoi democratic oiba sarkar ama linganing bagi wafam su ekoi protest aside ekoi pukacheri November की कुंगनी थोइदा कक्चिंग पुलिस स्टेशन गेट चेक पॉइंट की सिक्योरिटी फोर्स न खुलाइगा कोना फारे हारिबा युमनाम तोंबा चही यांकै गतरुक लाइफम लमजाउ मय लेकै हारिबा मियोय से आरपीएफ अमदी मसिगी लानी संगलु पीएलएगा करिगुंबा हिरम अमतदा मरी लेनदि हाइना लोना थिंख्रबा आरपीएफ की असिस्टेंट सेक्रेटरी पब्लिसिटी बंकिम गी चेरोल अमना सेंगदोरकले भक्ति स्वरूप दामोदरा स्वामी श्रीला श्रीपादा डॉक्टर टीडी सिंह गी मरफुगनी पांसुबो पोकुमोन का मरी लेना बिष्णुपुर डिस्ट्रिक्ट की मनुंग चना लेबा तौबुल द लेबा डॉक्टर टीडी सिंह मेमोरियल होम दा व्यासा पूजा पांगथोखरे मेमोरियल होम असदा श्रीला श्रीपादा की मूर्ति लिंगशिलबा तुंग द पांगथोक पथौरमसदा पर्थ सराथी दास राधामोहन दास माइबम सुरचंद्रबो सरुक्याखी बनमली दास ना डॉक्टर टीडी सिंह की खोमजिलबा लाइरिक सकलोन याम्बा सकता हाइब लाइरिक अमसु फोंगबगलोइनना लाइरिक असिगी मरमदा इमिनेंट क्रिटिक सलाम रोमबना मसक ताखी
Thoramase ISKCON Manipur Development Council ki Secretary R.K. Dusari Gopalna T.D. Singh asi Bharat natana malem ki mafam kya da sakhangni bani Bharat ki validadi English singani subna mapandagi mahaki mitam latuna thongni ba kya lagnari Iswar ki masak oiraba Damodara Swami Sri Lasripada ki thopul da leiba Murti asi ngasi da natana numit khuding puja tawba fangnaba tourist spot ama ohenbaga loinana Murti asi ki magun hapsi haiki अखोना मूर्ति खिंब खिंब है लमजाव द सोरोक्ता मैम पुनम पंखिन खिली अदुबु खिलीब मिसक तो अदुबु अखोना व्यवहार तौबदि ऐ का है उजदे अदु अखोना पामजरीबदि महाराज की तौरिब थबक सिदि तसेंबदि मागना मागसे अदुम पूजा तौना अदुम लाई होना लापगी कनो अदुगी कनो नि सम सिंजलगा सम तब असि नुमि खुदिंग अखोय पूजा सेवा तौ ततदन अदुगी दमकता अदुगी मफम सि सेमगतनाबा अदुगा मसि तीर्थ मफम होइना टूरिस्ट की जगह होइना दमाइन तौननबगी अदुगी थोरांग दो तौजबनी Lamlai Higher Secondary School ki nauna sagadaba laboratory ki building asi Lamlai Assembly Constituency ki MLA ke Sibom Chana ure uyum tamkre School asi ki physics samadi biology ki laboratory oinaba building ani ure uyum tambagi thoramadada MLA ke Sibom Cha Fungdongpam GP ki hane ki Pradhan I Prem amadi Khul gi thopu ba singju saruk yakhi Thoranga mari lenana Fungdongbam Development Committee ki Secretary W Romana Lamlai AC na MLA na hotnabada gi school asi nauna laboratory saba hore school asi gi yaifanaba gi damak MLA na thawai yaun hotnarakpa si thagali haiki Thoranga mari lenana MLA ke Sibom Chana Fungdoki bada school asi da class 6 chegi 12 fawba gi oina mahiroi chanipan gi mathakta leiri lenga ki school sing da mahiroi sing tamba gi chang hantharaba matamasda school asi mahiroi masing yamna tamba simak school asi gi oza amadi akoi bada leiba miyam gi honna jamani school asi gi nauna sagadori ba laboratory ani asi mahiroi sing da chauna kanaba piragani Chemistry ki laboratory su atenma matam ki manung da sana bu khona ragani school asi gi oina atopa thabak mari su pangthok na ba khona ba leire hawalak liba mahiroi sing ba afa ba lambi da puna na ba amadi matam ga chana ba makhal ki mahi masing tambina ba aikoi khuding na hona si chakho thorangi thaba ama tawba da miyam puna sagat minasi haiba wafam makhata na fungdokhi koi gi lab ki da walo di chemistry ki lab leitri masi su yari kai athu matam do porok na bai kan hona jani aruga koi gi school sigi oja sing principal yauna moi myam su development da kai da semgot sagat pasida thwai yam yawi adi tambi tapi pasida amna thwai yawi bese sine kunjana thwai yawi bene sigi bayam sinna ne school sida mayam da tamningi si adui dongta koi oja sing bu sai thaga to pokje Climate change reporting ki matang da Taruglak Suba Media Fellowship ki Marirak Suba Interaction Session Porampata Labor Directorate of Environment and Climate Change ki auditorium da pangthokre Directorate of Environment and Climate Change ki Media Resource Center na sendra pangthok ki bathoramada Directorate of Health Services ki Joint Director Planning Dr. Y Premanandana Health and Climate Change haiba hiram da wanganki Climate change samadi haksil ki maramda nainerakpa matamda climate justice, climate equality, air pollution, climate anxiety naineba mathau tai haiki. Directorate of Environment and Climate Change ki Director Dr. T. Brazak Kumarna climate change sa haksil asi yamna lumna lokfam thoi Senasra Housing Dengi ki Laichet ama sandurokli basi ki naineba matamda sahar ki mafam singdana Laichet asi hena sandui hau ki bachahi khara sa Laichet asi khangen hengalakli basi saba ki chang hengalakli basi ka mari lene saba hengalakli ba makai Kangasi Marum Kok Pahingali Haiki. Tharamadura Media Resource Center ke Advisor Senior Journalist Singh Susrukaki. The solid waste, my first time for waste, Mapangi Motors issue, from Jana by Hudredi, more issue, when greenhouse gas and take part released away. Other hospitality, big industry, I'm assuming high so industry money, other climate resilient or healthcare centers, it's over economic changes in India policy also. Nungba Youth Organization na Chamag Humfugamanga Suba Infantry Battalion D Company Nungba ga Samdana Nomu Yo Dental Camama CAC Nungba da Pangthokre Camasa Miyoi Chaniyang Kairom Lainki Lions Club of Imphal Golden Pride na Horizon Hospital amadi Past Pupils Association LSF Imphal ga Kusanadana Nomagi Oiba Diabetes Vision Dental amadi Medicine ki Oiba Health Camp ama Kumbi ki Wapokpi Maning Laikai ki Wapokpi Youth Development Club Complex sa Pangthokre
Lions International District 322D gi makhada 1 District 1 activity November gi activity ki manung chana pangthokiba health camp adu maike edung gi miyamna mapung fana kanaba loki health camp adu the Lions Club of Imphal Golden Pride ki thomi amadi Past Pupils Association LSF Imphal gi thomi amadi Little Flower School Imphal gi administrative singna sargyaki Chamaga Kuntraga Mathoi Suba Talent BSF ki humfu suba raising day thoram sarugama oina mini marathon ama Indira Gandhi National Tribal University Makhan campus ta pangthokre tharamasa battalion asigi commandant KS Nautia atai officers sing sarugyaki battalion asigi personnel marfu mangana lamjel asida sarugyaki CVSE Delhi de affiliated Tauraba Ruda Academy Thaubalgi Kungahumdai Suba Inter House Annual Sports Meet 2024 ngasidagi Deputy Commissioner Thaubal Hana Kamaina hodokre numin mangani chumna sathagadaba sports meet hodopugi tharamadda DYSO Thaubal David Moirangthem amadi school asigi ex student amasu oiriba NDA cadet Janet Lisam sarukyaki DC Hana Kamaina Mahiroi Singi Punsi Kongchata Tongan Tongan ba apan ba amasung chaiting kyama thingnagani madu nakhoi na mayok na bangamgadabani nakhoi bu takpi tambiri ba oza sing guide tawbiri ba sing amadi parents singo matam pumda ikai khunagadabani haiki My dear students, the first and foremost thing that we should remember is to honor your teacher, be obedient, and also honor your parents. That is a must of a student. In every phase of life, every stage of a life, we will face difficulties. We will feel the shortcomings in our life, but that is a challenge. Take it as a challenge, and that challenges will make you stronger to face many more challenges that will come in your life. Tharamadu the working president Imphal West 1 District Congress Committee IC Botombi Singh Konthauzam Block Congress Committee President G Khalenjau Kabui Mahila ki President Loktongbam Sangita Yaungna member Kyasu Sarugyaki Hazuleslapada Maroiba Pau Amkanipsari Humudra Taruk Suba Constitution Day Thoram Pangthokre India ki constitution as a legal document khaknatana masina amana amabu nushi chanana hinginabada mateng ohilibani haina Manipur ki governor Ajay Kumar Vallan haikre Security force amiyam da kahinba thawong chatharoidabani haina hanagi chief minister N Viren haikre Amadi all Manipur tami chingni apun manupi lok ki kungani panrak subom pokumon thoram pangthokre Hoji Faukyo na di ISTV na sandok chari pa pao matanga silo shinjare mireng tabiri pa puna mapu amukhana khurupjare